Antakta ikui kuidana thokiba mehat mepun ki thogdokta Arambai Tengolna United Kuki Defense Army UKDA da maral sirakiba do Aranba yumpham yaudabani haina UKDA gi maikete ki phongdorakle Imphal Turelda nga asiba mayam ama taotharakle kanagumbana ho haitharakpo oigani haina Singnai athobada madire naba department na miyeng sangbina ba haijari miyamna taotharakli ba nga singasi sibagi maram khangdringai da turel asigi ising sizinadana ba turel asigi akoibada khundari ba miyamda khanghalakli haina social media singda post tawnarakle kadai phawba chumba pawno khangminana ba official ba pawngai minase Mizoram the Myanmar the drug puselapa thingadore, Yumlonaba Myanmar the Naronda, drug puselapa sing as it thing nanabagidamak, Tamori sumna Satagadaba, Akanaba Tora, Mizoram Lenga Napakadore, Hiramasagamatang the Mizoram Inspector General of Police S. Ramthaleng Liana, Punturokibada, Hiraba Tosala Sydney Tokabu Namitage, Hauraga, Sahi Asigi December Contramatoi Pauba, Satagane, Hiraba Drap Ase, Narcotic Department Amade, Mizoram Asobo Organization Ama Oediba, Young Mizo Association. Punna Kusamnaduna, Satabane, Mizoram the Kanglon Kaina Pusilak Libadrak Ase, Law Enforcement Agency Singna, Ose, Pauda, Sada Tarakaktamak Papangamle, Myanmar Galona Bangam Kaising the section and Ngakse, Nabagitamak, Mizoram Police Parson Contraganitoi, Assam Rifles the Mateng Panga Bataragani Hainasufundo K. PICD na tawning bata tawbagi system ama chathaduna leiriba sida Governor in Council na miyeng sangbiyo haina sapam samungaw na phongdorakre Public Health Engineering Department PICD gi karmachari singna tawriba thabak singa se singthaningai oiba amakhaktane masida department asida law chattaba tawning bata bata tawbagi system ama chathaduna leiriba ase Governor in Council na miyeng sangbiyo haina ngarang Manipur Press Club ta pangthokiba pawmi singa unaba amada All Manipur PICD Workers and Employees Association gi President Sapam Samungaw na phongdokre mahana makhata na hai mamang sahi 2024 gi November phawbugi manungda work SARS piba phawbada department asida law leitapagum tawning bata tawduna leire department ase Meeoi bada afaba ising pibada asoba thodang lauriba amani sahi kiyadagi work SARS oina thabak tawduna laklaba Meeoi sanipan ga marphunipan ase department ase gi damakta ka thoktuna laklaba singne maramadun rule of law da thabak tawduna work SARS karmachari singbu confirm tawbiyo casual Master Role Work SARS Karmachari Singhi Fundamental Right Manghanba Sina Constitution gi Article 14 amadi 39 Clause D bu PICD na khongoi riba asida Governor in Council na PICD gi employees bu Constitution na piba right ki makhada ngak senbiyo haidi loinana Central Public Works Department gi manual sing sana handuna Work SARS amadi Casual Master Role singhi phangpham thokpa adhikar adu phanghanna bo honabiyo Manipur da water supply ase Maharashtra Surasan Singh KCSI CBE na Manipur gi ningthau oiringai matamda 1913 dagi Manipur da kangsup singi olakta hanwa ina water supply scheme lingkhatki ngasi sahi samaga tara nithoi rom surabada department asida leiriba scheme gi matungina staff matam amada leiramlabasu ngasi di scheme amada leifam thokwa staff suna leiribra haibagi sahi sa kunga mathoi asigi wahang ama oire Essential Service Maintenance Act 1976 amadi Manipur Essential Service Maintenance Act 1984 Amendment 2010 asina cover tawba Public Health Engineering Department oibada afaba ising pibagi loisangbo village committee natraga local committee semlaga salaigani khalagade madu Essential Service Maintenance Act 1976 amadi Manipur Essential Service Maintenance Act 1984 bu thugaibani haina lauroidabagi maram leite Manipur da matam dugi sarkar na matam ge oiba order thoktuna casual master role work SARS karmachari singhe fundamental right manghanba sina Constitution of India gi Article 14 amadi 39 Clause D bu PICD na khongoinariba asidagi Governor in Council na PICD gi employees singbo Constitution na piriba right ki makhada protect tawbiyo loinana Central Public Works Department gi manual sing sana handuna work SARS amadi casual master role singhi phangpham thokpa adhikar phangnaba Governor in Council na honabiyo haina sumahana makhata na phongdorokhi Ek is policy mai pak na chathanaba India amadi Myanmar gi marakta wari sanakhre China gi Tianjin da India yaunu tongan lepak singilo singbo singna saruk yaraduna pangthokriba ECO ki summit marakta Prime Minister Narendra Modi amade Myanmar junta lenga ki Senior Leader General Min Aung Hlaing unaduna leba anigi marakta lairiba bilateral ties mapangal kan khatnaba wari sanakhre lusingba anigi marakta akhanana unaduna wari sanaba da Act is policy yauna Indo-Pacific policy da maru oiba pandam thamduna leba anigi marakta amata oina mangda sangsinduna thabak tominanaba amu hana yanaba porakhre haidi
ꯎꯅꯕ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯅꯕꯦꯝꯕꯔ ꯊꯥꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯅꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯪ ꯇꯞꯄꯒꯤ ꯂꯝꯕꯤꯗ ꯂꯥꯛꯅꯅꯕ ꯄꯤꯁꯐꯨꯜ ꯗꯥꯏꯂꯣꯒ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥꯅ ꯃꯊꯧ ꯇꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯗꯨꯅ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯕ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯅꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯊꯣꯛꯂꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯇꯦꯜꯂꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯁꯣꯚꯔꯦꯟꯇꯤ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕु ꯇꯥꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯖꯦꯅꯔꯦꯜ ꯃꯤꯜꯀꯣꯡ ꯂꯤꯌꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨꯕꯨ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯅꯕꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯝꯗ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯁꯤꯡꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯕꯤꯖꯦꯄꯤꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯗꯤꯞꯕꯤꯖꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯍꯥꯔꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯚꯣꯇꯔ ꯑꯙꯤꯀꯥꯔ ꯖꯇ꯭ꯔꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯕꯤꯖꯦꯄꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯗꯤꯛꯕꯤꯖꯌ ꯁꯤꯡꯍꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ ANIꯅ ꯂꯧꯕ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯀꯪꯒ꯭ꯔꯦꯁ ꯂꯤꯗꯔ ꯗꯤꯛꯕꯤꯖꯌ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯖꯄꯥꯟ ꯌꯥꯎꯅ ꯆꯥꯏꯅꯥꯗ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯡꯗꯣꯛꯈꯤꯕꯗ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯍꯥꯟꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯁꯨꯗꯥꯟꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 8 ꯂꯩꯈꯤꯗ꯭ꯔꯦ 39 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯁꯨꯗꯥꯟꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 8 ꯂꯩꯈꯤꯗ꯭ꯔꯦ 39ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯁꯨꯗꯥꯟꯒꯤ ꯔꯦꯄꯤꯗ ꯁꯄꯣꯔꯠ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ 8ꯅꯤ ꯍꯥꯏꯅ ꯑꯦꯜ ꯐꯥꯁꯔꯒꯤ ꯃꯦꯗꯤꯀꯦꯜ ꯁꯣꯔꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯜ ꯐꯥꯁꯔ ꯑꯁꯤ ꯃꯦꯖꯔ ꯁꯤꯇꯤ ꯑꯃꯁꯨꯡ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯨꯗꯥꯅꯤꯁꯀꯤ ꯑꯥꯔꯃꯤ ꯑꯃꯗꯤ RSFꯒꯤ ꯃꯔꯛꯇ ꯍꯧꯈꯤꯕ ꯆꯍꯤ 2023ꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯒꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃ ꯊꯣꯛꯈꯤꯕꯅꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯔꯦꯄꯤꯗ ꯁꯄꯣꯔꯠ ꯐꯣꯔꯁꯁꯤꯡꯅ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 8 ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯅꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯥꯔꯇꯤꯂꯔꯤ ꯕꯦꯔꯦꯖ ꯑꯃꯗꯤ ꯒ꯭ꯔꯥꯎꯟ ꯑꯦꯗꯀꯥꯔꯁꯟ ꯌꯥꯎꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯃꯗꯤ ꯐꯥꯃꯤꯅꯦ ꯍꯤꯠ ꯑꯕꯨ ꯁꯣꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅꯕ ꯍꯣꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯈꯔꯗ ꯍꯧꯖꯤꯛ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ 39 ꯑꯁꯤ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯂꯈꯅꯧꯒꯤ ꯀꯨꯗꯝꯕ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯐꯥꯌꯔ ꯀ꯭ꯔꯦꯀꯔ ꯐꯦꯛꯇꯔꯤ ꯄꯣꯈꯥꯏꯕꯗ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 5 ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯊꯣꯛꯈꯤꯕꯅꯤ ꯐꯥꯌꯔ ꯀ꯭ꯔꯦꯀꯔꯒꯤ ꯐꯦꯛꯇꯔꯤ ꯄꯣꯈꯥꯏꯔꯛꯄ ꯑꯗꯨꯗ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯌꯨꯝ ꯀꯌꯥꯁꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯄꯗ ꯅꯠꯇꯅ ꯃꯩꯅ ꯆꯥꯛꯈꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ACP ꯑꯅꯤꯟꯗ꯭ꯌ ꯕꯤꯀ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯥꯌꯔ ꯀ꯭ꯔꯦꯀꯔ ꯐꯦꯛꯇꯔꯤ ꯄꯣꯈꯥꯏꯔꯛꯈꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯔꯦ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯝ ꯀꯌꯥꯒ ꯅꯛꯅꯅ ꯁꯥꯖꯤꯜꯂꯝꯂꯤꯕ ꯐꯥꯌꯔ ꯀ꯭ꯔꯦꯀꯔ ꯐꯦꯛꯇꯔꯤ ꯑꯁꯤ ꯂꯣꯟꯅ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯗꯣꯛꯇꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯍꯧꯔꯒꯅꯤ ꯍꯥꯏꯈꯤ ꯐꯦꯛꯇꯔꯤ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯤꯑꯣꯏ 5 ꯊꯣꯔꯛꯄ ꯉꯝꯗꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯥꯏꯁꯂꯦꯟꯗꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯕ ꯂꯩꯕꯥꯛ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯒ꯭ꯂꯣꯕꯦꯜ ꯄꯤꯁ ꯏꯟꯗꯦꯛꯁꯅ ꯂꯩꯕꯥꯛ ꯑꯃꯒꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯑꯣꯟꯈꯠꯅꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯇꯝꯗꯒꯤ ꯆꯍꯤ ꯑꯁꯤꯅ ꯁꯔꯨꯛ 3 ꯍꯦꯟꯅ ꯑꯣꯟꯈꯠꯅꯕꯒꯤ ꯆꯥꯡ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯂꯤ ꯍꯥꯏꯔꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯑꯋꯥꯕ ꯇꯥꯕꯒꯤ ꯐꯤꯚꯝ ꯃꯥꯌꯣꯛꯅꯩ ꯍꯥꯏꯔꯤ ꯒ꯭ꯂꯣꯕꯦꯜ ꯄꯤꯁ ꯏꯟꯗꯦꯛꯁꯀꯤ ꯗꯥꯇꯥ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯥꯟꯅ ꯁꯨꯅꯕ ꯇꯦꯔꯣꯔꯤꯖꯝ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯃꯁꯨꯡ ꯃꯄꯥꯟꯒꯤ ꯑꯣꯟꯈꯠꯅꯕ ꯌꯥꯎꯗꯅ ꯏꯪꯅ ꯆꯤꯛꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯅ ꯂꯩꯕ ꯂꯩꯕꯥꯛ 10 ꯈꯟꯒꯠꯄꯒꯤ ꯃꯅꯨꯡꯗ ꯑꯥꯏꯁꯂꯦꯟꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪ ꯇꯞꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯒ꯭ꯂꯣꯕꯦꯜ ꯄꯤꯁ ꯏꯟꯗꯦꯛꯁꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪ ꯆꯤꯛꯅ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯅ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ 115 ꯄꯥꯀꯤꯁꯇꯥꯟꯅ 193 ꯔꯁꯤꯌꯥꯅ 169 ꯁꯨꯕ ꯊꯥꯛꯇ ꯂꯩꯔꯤ ꯍꯥꯏꯔꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯀꯤꯕ ꯄꯣꯛꯇꯕ ꯌꯨꯝꯒꯤ ꯁꯣ ꯂꯣꯜꯂꯝꯗꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯇꯕ ꯌꯨꯝꯊꯪꯅꯕ
ꯊꯪꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯈꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯥꯏꯂꯦꯟꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯕꯒ ꯂꯣꯏꯅꯅ ꯑꯥꯌꯔꯂꯦꯟꯗ, ꯅ꯭ꯌꯨꯖꯤꯂꯦꯟꯗ, ꯑꯣꯁꯇ꯭ꯔꯤꯌꯥ, ꯁ꯭ꯋꯤꯠꯖꯔꯂꯦꯟꯗ, ꯁꯤꯡꯒꯥꯄꯨꯔ, ꯄꯣꯔꯇꯨꯒꯜ, ꯗꯦꯟꯃꯥꯔꯛ, ꯁ꯭ꯂꯣꯚꯦꯅꯤꯌꯥ ꯑꯃꯁꯨꯡ ꯐꯤꯟꯂꯦꯟꯗꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯇꯕ ꯂꯩꯕꯥꯛ 10 ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯗꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯥꯏꯁꯂꯦꯟꯗ ꯑꯁꯤ ꯀꯨꯝꯖꯥ 2008ꯗꯒꯤ ꯍꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪ ꯇꯞꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯕꯤꯕꯤꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯩꯕꯇ ꯅꯠꯇꯅ ꯍꯥꯟꯅ ꯁꯨꯅꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯈꯤ꯫